Ngasi date 7 January 2025 numit asida Konsakun Kelongiram Naga Village asigi kungi asida akoina yum sanaba hena inanupi amasu inanupa anisna yumpham semse hena akoi subo matamda kuki singna laga JCB thabak subu yaroina JCB sasu tawbire adudagi hendoptuna inanupi sidasu moina inthurga namthurga nupibu phubire adudagi hendoptuna miyam laga akoida fatta ba moron sinaraga akoida tina langnabire aduna sigi matangsi akoi thamo yam nuaitre aduna Nagagi CSO leadership na si miyeng tabio haina haijabani huji soiba namthuriba inanupido mapamsida lepi mangon nasu wari khatasnu ahak ni moina kubibudu aiso nagagi nupini aiso aigi khunni ana lakpani aduga yum sage bakanda makoi na kuki sing na yade na aibu mitra kun muk nupa yauna aibu sumaina lakraga phabiraga aigi phone su loina kino fugai biraga aibu makhada sumaina pubiraga aibu phajana sumaina tawbire aduna yaredi akoi naga CSO sing na sumari changbiduna sigisi kana view habisi haini Oh